ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ COVID-19 ꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯈꯔ ꯈꯛꯇꯃꯛ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯖꯔꯤꯕ ꯐꯨꯔꯤꯠꯁꯥꯕꯝ ꯄꯗꯝ ꯁꯤꯡ ꯑꯄꯣꯛꯄ, ꯐꯨꯔꯤꯠꯁꯥꯕꯝ ꯑꯣꯡꯕꯤ ꯃꯦꯃ ꯗꯦꯕꯤ ꯑꯄꯣꯛꯄꯤ, ꯐꯨꯔꯤꯠꯁꯥꯕꯝ ꯑꯣꯡꯕꯤ ꯑꯅꯤꯇꯥ ꯗꯦꯕꯤ ꯂꯣꯏꯅꯕꯤ, ꯐꯨꯔꯤꯠꯁꯥꯕꯝ ꯄꯤꯇꯥ ꯁꯤꯡ ꯃꯅꯥꯎꯅꯨꯄꯥ, ꯁꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯥꯎ꯫ ꯂꯥꯌꯦꯡꯖꯔꯤ ꯄꯥꯇꯣꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯥꯌꯨꯔꯕꯦꯗꯤꯛ ꯖꯣꯟꯇꯤꯁ ꯀ꯭ꯂꯤꯅꯤꯛ, ꯍꯩꯔꯣꯛ ꯄꯥꯠ 3 ꯆꯝꯄꯥꯊꯣꯡ ꯔꯣꯗ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ, ꯃꯅꯤꯄꯨꯔ꯫ ꯌꯨ ꯊꯛꯄꯗꯒꯤ ꯂꯤꯚꯔ ꯆꯥꯎꯊꯣꯛꯄ, ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯑꯣꯏꯔꯛꯀꯗꯕ, ꯄꯨꯛ ꯀꯪꯈꯠꯄ, ꯃꯤꯠ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯀꯥꯔꯛꯄ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯖꯣꯟꯇꯤꯁ ꯅꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯇꯥꯟꯅꯕꯤꯍꯧ꯫ ꯂꯤꯚꯔ ꯀꯦꯟꯁꯔꯗꯒꯤ ꯀꯟꯍꯧꯁꯤ, ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯂꯧꯖꯔꯣꯏ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯊꯣꯛꯆꯣꯝ ꯅꯤꯂꯆꯟꯗ꯭ꯔ ꯁꯤꯡ, ꯐꯤꯖꯤꯁꯤꯌꯥꯟ ꯏꯟ ꯖꯣꯟꯇꯤꯁ, ꯍꯩꯔꯣꯛ ꯄꯥꯠ 3 ꯆꯝꯄꯥꯊꯣꯡ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ 2013, ꯅꯦꯄꯥꯜ ꯑꯃꯗꯤ ꯀꯥꯊꯃꯥꯟꯗꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 9862498264, ꯂꯣꯏꯅꯅ 8014220728꯫ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕ, ꯅꯨꯡꯁꯪꯅ ꯃꯇꯝ ꯁꯥꯡꯅ ꯆꯤꯛꯄ ꯅꯥꯕ ꯄꯣꯝꯕ, ꯃꯅꯨꯡ ꯆꯪꯕ ꯌꯥꯗꯕ, ꯏ ꯇꯥꯕ, ꯃꯅꯨꯡ ꯇꯣꯏꯅ ꯆꯪꯅꯤꯡꯕ ꯐꯥꯎꯕ, ꯈ꯭ꯋꯥꯡ ꯅꯥꯕ, ꯂꯦꯡꯕꯥꯜ ꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯕꯤꯔꯥꯖ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥꯒꯤ ꯍꯤꯗꯥꯛ ꯑꯃꯨꯛꯇꯪ ꯊꯛꯄꯗ ꯄꯨꯡꯐ ꯐꯕ ꯉꯝꯂꯦ ꯍꯥꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡꯅ ꯃꯦꯗꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯒꯠꯆꯔꯤꯕꯁꯤꯡ: ꯀꯔꯤꯅꯥ ꯃꯣꯍꯟ, ꯍꯩꯔꯣꯛ ꯄꯥꯔꯠ 2, ꯂꯨꯈ꯭ꯔꯥꯝ ꯅꯣꯕꯤꯟ ꯁꯤꯡ, ꯑꯣꯈꯣꯡ ꯁꯥꯡꯃꯩ ꯂꯩꯀꯥꯏ, ꯑꯆꯧꯕꯣꯌꯥꯃꯌꯨꯝ ꯎꯆꯤꯋꯥ, ꯂꯩꯁꯥꯡꯊꯦꯝ ꯔꯣꯕꯤꯟꯁꯟ ꯁꯤꯡ, ꯂꯪꯊꯕꯥꯜ ꯃꯈꯥ ꯂꯩꯀꯥꯏ, ꯊꯣꯏꯊꯣꯏ ꯀꯣꯏꯔꯦꯡꯒꯩ, ꯖꯣꯏꯁꯤꯡ ꯆꯣꯊꯤ, ꯄꯨꯔꯨꯟ ꯂꯥꯏꯅꯤꯡꯈꯨꯜ ꯆꯥꯟꯗꯦꯜ, ꯏꯅꯥꯎꯕꯤ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯑꯣꯀ꯭ꯔꯝ꯫ ꯈꯟꯅꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯀꯕꯤꯔꯥꯖ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯖꯨꯕꯦꯗꯥ, ꯕꯦꯡꯒꯣꯟ ꯃꯈꯥ ꯃꯦꯟ ꯔꯣꯗ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 9402783274꯫ ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯤꯟꯕ 115 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯟꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯦꯒꯨꯔꯖꯝꯅ ꯇꯔꯥꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ, 115 ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯑꯊꯧꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯍꯥꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯒꯅꯤ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯑꯊꯧꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯎ ꯑꯁꯤ ꯑꯦꯁꯄꯤꯗ ꯌꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯑꯦꯁꯄꯤꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯍꯜꯂꯣ ꯁꯔ꯫ ꯇꯌꯥꯏ ꯁꯔ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯔꯤꯅꯣ? ꯁꯔ, ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯔ, ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏ 2 ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯕꯅꯤ ꯁꯔ꯫ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯕ? ꯁꯔ, ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯉꯥꯛꯇꯨꯅ ꯂꯩꯕꯅꯤ ꯁꯔ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯁꯔ꯫ ꯑꯍꯦꯟꯕ ꯇꯉꯥꯏꯐꯗꯕ ꯄꯨꯂꯤꯁꯀꯤ ꯗꯔꯀꯥꯔ ꯂꯩꯔꯕꯁꯨ ꯍꯥꯏꯔꯛꯎ꯫ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯟꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯂꯤꯟꯆꯤꯡ ꯑꯃꯗꯤ ꯃꯣꯕ ꯖꯁꯇꯤꯁ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯃꯩ ꯆꯥꯍꯟꯕ ꯍꯥꯏꯕꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯃꯩ ꯊꯥꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯗ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯣ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯑꯃꯨꯛ ꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯑꯩꯈꯣꯏꯕꯨ ꯗꯥꯏꯇ ꯌꯥꯎꯗꯕ, ꯏꯁꯥꯒꯤ ꯏꯊꯧ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯂꯤꯟꯆꯤꯡ ꯑꯃꯗꯤ ꯃꯣꯕ ꯖꯁꯇꯤꯁ ꯃꯁꯦ ꯊꯣꯟꯕ ꯌꯥꯗꯦ꯫ ꯁꯔ, ꯑꯩ ꯃꯗꯨ ꯊꯣꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯨ ꯃꯍꯥꯛꯇꯤ ꯀꯗꯥꯏ ꯂꯩꯔꯕ? ꯀꯁꯇꯗꯤꯗ ꯂꯩꯔꯕꯣ? ꯁꯔ, ꯃꯍꯥꯛ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ? ꯅꯪꯅ ꯀꯦꯁ ꯈꯨꯗꯤꯡꯃꯛꯇ ꯃꯤꯁꯤꯡꯁꯤꯕꯨ ꯃꯔꯥꯜ ꯂꯩꯔꯕꯁꯨ ꯅꯪꯅ ꯍꯦꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯥꯞꯇꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯁꯔ, ꯃꯍꯥꯛ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏ꯫ ꯑꯗꯨꯒ ꯁꯔ, ꯑꯩꯈꯣꯏꯗꯁꯨ ꯍꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯀꯥꯞꯇꯅꯕ ꯀꯌꯥ ꯍꯥꯏꯈꯤ ꯁꯔ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯇꯥꯈꯤꯗꯦ꯫ ꯈꯪꯉꯦꯅꯦ꯫ ꯅꯈꯣꯏꯒꯤ ꯀꯦꯁ ꯈꯨꯗꯤꯡꯃꯛꯇ, ꯅꯈꯣꯏꯅ ꯍꯦꯛ ꯊꯥꯒꯠꯂꯛꯄ ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯊꯣꯛꯄꯗ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯍꯥꯏꯕ ꯋꯥꯍꯩꯗꯤꯅꯦ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯥꯝꯃꯨ ꯍꯥꯏꯕꯅꯤ, ꯈꯥꯝꯃꯨ ꯌꯥꯗꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯄ꯭ꯔꯖꯥꯅ
ꯆꯤꯝꯐꯥ ꯄꯨꯔꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯤꯅꯦ ꯅꯪꯕꯣ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗꯦ ꯁꯔ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯠꯇꯦ ꯁꯔ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯨꯠ ꯊꯥꯗꯅꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯔ ꯃꯥꯅ ꯀꯥꯞꯂꯤꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯄꯥꯜꯂꯕꯗꯤ ꯁꯔ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯂꯤꯕꯗꯨꯕꯨ ꯃꯤ ꯑꯃꯒ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯝꯕꯥ ꯄꯥꯅꯕ ꯃꯇꯝꯗ ꯅꯣꯡꯃꯩꯗꯨ ꯀꯥꯞꯇꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯈꯣꯏ ꯅꯣꯡꯃꯩꯗꯨ ꯀꯥꯞꯇꯕ ꯌꯥꯗꯕ꯭ꯔꯕ ꯁꯔ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯀꯥꯞꯇꯅꯕ ꯌꯥꯝ ꯍꯣꯠꯅꯈꯤ ꯃꯍꯥꯛꯄꯨ ꯀꯤꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯗ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯏꯟꯁꯄꯦꯛꯇꯔ ꯀꯦꯁ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯒ ꯀꯦꯁ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯐꯥꯕ ꯑꯗꯨꯕꯨꯅꯤꯅꯦ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯀꯣꯔꯠꯅ ꯃꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯆꯥꯔꯖ ꯁꯤꯠꯇꯨ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯀꯗꯕꯅꯤꯅꯦ ꯁꯔ ꯑꯩ ꯃꯗꯨꯃꯛ ꯁꯦꯡꯅ ꯈꯪꯖꯩ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯗꯨꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯕ ꯁꯤꯒꯗꯧꯔꯤꯕ꯭ꯔꯣ ꯅꯥꯒꯗꯧꯔꯤꯕ꯭ꯔꯣ ꯁꯔ ꯃꯁꯥꯗ ꯄꯥꯟꯕ ꯅꯠꯇꯦ ꯁꯔ ꯈꯨꯗꯥꯡꯗ ꯈꯛꯇ ꯄꯥꯟꯕꯅꯤ ꯁꯔ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯉꯥꯏꯐꯗꯅ ꯌꯨꯝꯗ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯃꯣb ꯂꯤꯟꯆꯤꯡ ꯃꯣb ꯖꯁꯇꯤꯁꯁꯦ ꯌꯨꯝꯕꯨꯗꯤ ꯃꯩ ꯊꯥꯟꯒꯅꯨ ꯃꯗꯨ ꯈꯕꯔꯗꯅꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ DGPꯅ ꯇꯥꯎꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯀꯣꯛ ꯊꯣꯡꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯐꯅꯤ ꯁꯔ ꯐꯔꯦ ꯐꯔꯦ ꯃꯇꯥꯡ ꯆꯥꯅ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯔ ꯃꯆꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯔꯕꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯏ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯗꯣꯛꯇꯔꯒ ꯎꯅꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒꯅꯦ ꯔꯤꯄꯣꯔꯠꯇꯣ ꯅꯤꯡꯊꯤꯖꯅ ꯊꯥꯒꯠꯂꯛꯎ ꯋꯥꯗꯨ ꯆꯥꯎꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯆꯥꯎꯊꯣꯔꯛꯀꯗꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤꯀꯣ ꯐꯅꯤ ꯁꯔ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯑꯗꯨꯒꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯌꯥꯝꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯧ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯊꯝꯃꯦ ꯐꯅꯤ ꯁꯔ ꯃꯁꯤꯅꯤ ꯇꯧꯔꯤꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯗꯤ ꯎꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯕꯒꯨꯝ ꯃꯈꯣꯏꯗꯗꯤ ꯈꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯔ ꯀꯔꯤꯅꯣꯃꯇ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯔ ꯍꯧꯖꯤꯛ ꯁꯔ SP ꯅ ꯍꯥꯏꯕꯗꯨ ꯁꯔꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯉꯥꯡꯕ꯭ꯔꯥ ꯁꯔ ꯉꯥꯡꯕ ꯍꯥꯏꯕꯕꯨ ꯒꯥꯡꯃꯩ ꯅꯪꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯨ ꯉꯥꯡꯉꯤꯕꯅꯤꯅꯦ ꯑꯁ ꯁꯔ ꯑꯗꯨꯗꯤ ꯉꯥꯡꯕꯒꯤ ꯉꯥꯡꯕ ꯁꯔ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯃꯔꯨ ꯑꯃꯇꯪ ꯊꯣꯛ ꯀꯥꯞꯄꯤꯔꯒ ꯀꯣꯛ ꯍꯥꯠꯇꯣꯛꯂꯗꯤ ꯁꯔ ꯉꯥꯡꯕꯒꯤ ꯉꯥꯡꯕ ꯃꯤꯋꯥ ꯇꯥꯔꯁꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣꯗ ꯁꯔ ꯊꯕꯛꯁꯤ ꯃꯈꯣꯏ ꯑꯆꯧꯕꯁꯤꯡꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯐꯤꯜꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯋꯥꯕꯗꯤ ꯃꯈꯣꯏꯅ ꯈꯪꯗꯦꯕ ꯁꯔ ꯃꯁꯤꯗꯅꯤꯗ ꯁꯔ ꯑꯩꯒꯤ ꯋꯥꯗꯤ ꯁꯔ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗꯤ ꯀꯣꯛ ꯍꯥꯠꯄꯅ ꯐꯕꯅꯤꯗ ꯁꯔ ꯒꯥꯡꯃꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕꯁꯦ ꯃꯗꯨ ꯂꯩꯕ ꯅꯠꯇꯦ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯕꯗꯨꯅ ꯃꯔꯝ ꯆꯥꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯕ ꯑꯗꯨꯒꯅꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯀꯦꯁ ꯀꯌꯥ ꯑꯃꯔꯣꯝꯗ ꯆꯦꯟꯅꯕ ꯍꯥꯠꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯈꯨꯠ ꯊꯥꯕꯩ ꯋꯥꯅꯤ ꯄꯨꯂꯤꯁꯅ ꯃꯤꯛꯇ ꯃꯤꯆꯝ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯒꯥꯡꯃꯩ ꯁꯔ ꯑꯗꯨꯕꯨꯗꯤ ꯈꯪꯕꯀꯣ ꯁꯔ ꯑꯗ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯁꯔ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯁꯔ ꯃꯗꯨ ꯈꯨꯕꯥꯛꯇ ꯊꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯁꯔ ꯃꯥꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩꯗꯨ ꯁꯔ ꯒꯥꯡꯃꯩꯒꯤ ꯃꯥꯏꯗ ꯄꯥꯜꯂꯁꯨ ꯁꯔ ꯑꯩꯈꯣꯏ ꯁꯤꯒꯅꯤꯅꯤ ꯁꯔ ꯆꯨꯝꯃꯤ ꯒꯥꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯃꯔꯨꯗꯨ ꯄꯨꯂꯤꯁꯇ ꯀꯥꯞꯂꯕꯗꯤ ꯄꯨꯂꯤꯁꯇ ꯄꯥꯜꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯑꯁꯣꯛꯄꯁꯤꯡꯗꯣ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯨꯁꯟꯈꯤꯕꯗꯨꯗꯤ ꯁꯔ मादी अने काप नोंमैदु सर याम कन पांदब मालेद सर मखोंद्र ममाइद्र पालमसु फगदब सर ngahak lerga bende si yelaga thulokadaba malede sir ngamai mana fanayam thoroklabasu mana nongmai ne kapadagi mi ani soli akhoi gi khotani tholiba thodok sida sar setting thizina thangalaga mi ani mathwai longna na bhonaba punchi manghana bhonai haibagi madugi na madan jail da mahak matam khra dilai bitabni sir jail da leirabasu madugi mi do ipa fagadaba mande da sir haying jail dagi muk thololaga sir makoi gi machin manau singdu sir mana lemna thagadrani sir aidi ma se kya farakadaba mande da sir
gamai madu yaba nade aini ngang ki ba hai ki bu wafam purama mahak pane am ta ki achum baran ma kaino haibadu di masana su khara di khalamani yeng badawani Sandos sir hospital asida athoba leikre habase leikai gi mi soidina khangnarakani hospital asida mahak leire tarabadi mafam asida su omchilakani ahen ba khoigi force ko aduga hospital asini thijana nga kadam aduga security wata di checksina leirabani fagani sir gamai sir doctor amatung nasi sasilo pani sir doctor amta changjarke yani yani inspector changjambiro phambiu sida phambiu thank you doctor mama masagi phibam sibu hauji karam phibam delege doctor inspector laibok phaba haiba tare mama gi phibam yamna fagale aduga machanupi memi mahakti mahaksu karisu tawdre aduga ravi mahakishu yamna laibok phaba haiba de awat pe ising adu sagai na taina matam chana e piba aduga hospital asida blood bank da mahakki e marang kaina leramana madu mangode yamna phoboi hauji khudum thiningai oidre haiba tare adubu tangai phadana mahakki mabukta sokibado madu oisin mangai ba aduga matam gi matungina dressing toba masi tangai phadaba leiri oh yamna nungare doctor adudi akoi makoi gu unajaba yani makoi yu ward changchan biro aduga unaba yagani yaringai di statement lobibada khachidang tapthana tobiyo ko fani doctor ai yamna mona khangjai adudi khoi muk thoksaru gi fani thank you gamai sir makoi yu ward adu sangchilo phagani sir santosh sir sasilo ta sangjarke oh yani inspector sangchambiro ravi gi mani ko oh mani ibu aduga somna sir ai ravi gi machi memi yamna fare memi amadi ravi gi ma unajaba yamna ngare ravi hauji isa kharung ngare ko sir sir ai oi thangse khitang dinare oi thangba pukchepse ipang pangsan bagum tori asino mani ni sida phanyam pharakani da yamna laibo phaba haibadun nomaina kapada pukchep to panba madi hakchangi aruba parsing somdaba phaudo ga chatki ba haidare mana kapi banu maidu yamna nak par range tagi kapki badunan memi ki yamna laibo phaba haibadun lengjum do panba marudu khelaga chatki ba haidare adu isorgi mafam da koine su thagachari amarom da soyangam yaudo basi yamna pare adu ga mana na khoibu nu maina kapliba na khoigi na khura athoba ai khoina mabu fare aduga hospital asida mahapulaing kari no habiri su inspector mati kari lahingi no masunu maina panna kari no harisbo masunu maina patba hujik ma ki phibam thi madi ka su yamna ludi mana khoidanu maina kapakpani adugo khoina mahako wari sanamada nomai kap tanaba makhuda pari khulai makha tamno bhaiki adugo mana taakiti police ta halaga nomai kapakpa ai khoina halaka bada makhuda sokpani adugo marai bo phobani makhuda sokta bida masada solo mataraga di mahak hinguloi dabani adugo marai bo phoba haibadani adudi ibung inspector mahak hauji kamai togani hauji kamai to bahaibabu adongi chanupi makoi ni de nomaina kapa yomai thaba makoi gi punchibu mangna nanubagi dum honarbanina mahana tawjarubudagi chera jail da matam khara leiba tab ibung inspector hari basigi jail da numit kyani leiga dobano
ꯊꯧꯗꯣꯛ ꯑꯁꯤꯗ ꯔꯕꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯦ, ꯃꯦꯃꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯒ ꯏꯃꯥꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯔꯒꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝꯁꯤ ꯄꯪꯌꯥꯝ ꯌꯥꯝꯒꯗꯕꯗꯤ ꯃꯥꯟꯗꯦ. ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯇꯝ ꯁꯥꯡꯅ ꯄꯤꯔꯕꯁꯨ ꯕꯦꯜꯗ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯈꯜꯂꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯁꯄꯦꯛꯇꯔ, ꯃꯍꯥꯛ ꯖꯦꯜꯗ ꯊꯝꯃꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯗ ꯍꯥꯟꯅꯒꯨꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯟꯅꯕ ꯍꯧꯔꯛꯀꯅꯤ. ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯪꯉꯣꯏ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯏꯃꯥ, ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯂꯨꯅ ꯈꯟꯖꯕꯤꯒꯅꯨꯗ. ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯅ ꯄꯪꯊꯣꯛ ꯇꯧ ꯌꯥꯕ꯭ꯔꯅꯤ? ꯑꯩꯒ ꯃꯥꯒꯁꯨ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈ꯭ꯔꯕꯅꯤ. ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯦꯟ ꯈꯪꯒꯟꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤꯅꯦ, ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯇꯧꯈꯤ. ꯏꯕꯨꯡ ꯏꯟꯁꯄꯦꯛꯇꯔ, ꯃꯍꯥꯛ ꯑꯩꯈꯣꯏꯒꯗꯤ ꯂꯝꯐꯥ ꯄꯥꯕ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ. ꯃꯍꯥꯛꯀ ꯃꯥꯟꯅꯕꯁꯨ ꯉꯝꯃꯣꯏ. ꯖꯦꯜꯗ ꯂꯩꯔꯕꯁꯨꯅꯦ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯒꯅꯤ. ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯕꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯕꯤꯌꯨ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ. ꯏꯕꯨꯡ ꯏꯟꯁꯄꯦꯛꯇꯔꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ. ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯁꯨ ꯉꯝꯖꯔꯣꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ. ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ. ꯃꯁꯤꯒꯤ ꯃꯈꯥꯗ ꯃꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯙ꯭ꯔꯨꯕ ꯏꯆꯟ ꯇꯣꯝꯕꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯏꯆꯟ, ꯀꯔꯤ ꯍꯥꯏꯒꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯍꯣꯡꯗꯨꯅ ꯆꯠꯈꯤꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯗꯤ ꯋꯥꯕꯅꯤ. ꯅꯪ ꯀꯥꯎꯕ ꯉꯝꯅꯕꯅ ꯌꯨꯝꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯐꯔꯦ. ꯆꯦꯡꯒꯨꯝꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯀꯣꯏꯂꯔꯁꯤꯡ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯛꯊꯔꯛꯄꯒꯤ ꯃꯔꯣꯜ ꯑꯃ. ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯈꯔ ꯂꯩꯔꯤꯗꯨꯅ ꯁꯪꯒꯣꯝ ꯃꯄꯥꯜ, ꯁꯪꯒꯣꯝ ꯑꯐꯝꯕ. ꯅꯪꯕꯨ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯕ? ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯒꯤ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯄꯤꯗꯤ ꯄꯤꯖꯗꯅ ꯃꯅꯥ ꯃꯁꯤꯡ, ꯁꯪꯒꯣꯝ ꯌꯨꯝꯗ ꯂꯣꯏꯅ ꯄꯩꯔꯒ ꯊꯝꯃꯒ ꯅꯣꯡꯃꯗꯁꯨ ꯈꯤꯇꯪ ꯆꯥꯎꯅ ꯄꯤꯔꯛꯄ ꯌꯥꯏ ꯀꯩꯅꯣ. ꯑꯗꯨꯝ ꯌꯣꯜꯂꯒ ꯄꯩꯁా ꯇꯨꯡꯁꯤꯜꯂꯤꯅꯦꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ. ꯑꯩ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ. ꯆꯦꯡꯒꯨꯝꯒꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯅꯤꯡꯕꯖꯥꯠꯅꯤ. ꯅꯪ ꯅꯊꯟꯗ ꯑꯗꯨꯝ ꯆꯥꯎ. ꯑꯩꯗꯤ ꯀꯃꯥꯏꯅ ꯅꯣꯏꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯔꯛꯇꯣꯏꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤꯝꯇ ꯄꯤꯖꯅꯤꯡꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡ, ꯆꯦꯡꯒꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯔꯦ ꯍꯥꯏꯗꯅ ꯍꯧꯔꯤꯕ ꯆꯦꯡꯒꯨꯝ ꯃꯌꯥꯝꯗꯣ ꯐꯣꯇꯣ ꯀꯥꯞꯄꯒꯗꯤ ꯊꯥꯔꯛꯑꯦ. ꯐꯣꯇꯣꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯅೋ? ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ. ꯌꯦꯔꯨꯝ ꯃꯌꯥꯝ ꯀꯣꯛꯑꯦ, ꯑꯌꯨꯛ ꯉꯟꯇꯥꯗ ꯌꯦꯔꯨꯝ ꯃꯌꯥꯝ ꯀꯣꯛꯑꯦꯅ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯦ. ꯙ꯭ꯔꯨꯕꯒꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯉꯧꯔꯒ ꯆꯥ ꯌꯥꯗ꯭ꯔꯕ? ꯄꯨꯔꯥ ꯅꯪꯁꯨꯕ ꯂꯤꯛꯇꯤ ꯂꯤꯛꯄꯖꯥꯠꯅꯤꯍꯦ. ꯏꯆꯟ ꯇꯣꯝꯕꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯩ ꯀꯔꯤꯝꯇ ꯂꯤꯛꯄꯖꯥꯠ ꯅꯠꯇꯦ. ꯑꯩꯅ ꯍꯧꯖꯤꯛ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯄꯒ ꯄꯤꯛ ꯊꯟꯅ ꯄꯣꯔꯛꯑꯗꯤ ꯏꯃꯨꯡꯗ ꯋꯥ ꯊꯣꯛꯅꯅꯤ. ꯌꯥꯔꯦꯗ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯄꯨꯔꯛꯀꯅꯣꯕ. ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯙ꯭ꯔꯨꯕ, ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯅ ꯑꯩ ꯀꯔꯤꯝꯇ ꯊꯥꯖꯕꯖꯥꯠ ꯅꯠꯇꯦ. ꯑꯗꯨ ꯙ꯭ꯔꯨꯕ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯌꯦꯡ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯝꯕꯤꯒꯗ꯭ꯔꯣ? ꯊꯝꯗꯗꯤ ꯀꯩꯅꯣ. ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯛꯄꯒꯤ ꯌꯨꯝꯒꯤ ꯎꯈꯣꯡ ꯇꯦꯟꯗꯨꯗ ꯄꯨꯜꯂꯒ ꯅꯪꯕꯨ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯐꯨ ꯍꯥꯏꯔꯣ? ꯇꯜꯂꯤꯀꯣ ꯙ꯭ꯔꯨꯕ, ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ. ꯅꯍꯥꯟꯋꯥꯏ ꯌꯥꯝꯅ ꯀꯤꯕꯅꯤ. ꯅꯀꯣꯏꯌꯣ ꯅꯔꯥꯡꯉꯣ, ꯅꯃꯤꯠ ꯏꯔꯥꯎ ꯂꯥꯎꯔꯗꯅ. ꯑꯩꯗꯤ ꯀꯤꯗꯤ ꯀꯤꯕꯅꯤ. ꯑꯩꯅ ꯀꯃꯥꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯤꯅꯣꯁꯦ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯅꯁꯛ ꯐꯖꯕꯅꯤꯅ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕ. ꯑꯗꯩꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦꯕ. ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯁꯨꯝ. ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯁꯦ ꯅꯝꯗꯅ ꯅꯨꯡꯁꯤꯟꯕ ꯇꯥꯔꯦꯅꯦ. ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ. ꯌꯥꯃꯣ! 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 ꯑꯁ, ꯃꯁꯤ ꯃꯅꯥ ꯃꯁꯤꯡ ꯃꯔꯛꯁꯤꯗ ꯐꯝꯃꯒ
Kobi lei marak se pham na wari tau lei song. Yamo. Sono je mulai. Thamose. Ai horinga le go kol motor ki. Da truba. Horinga le di mo. Akhoi tamo mula kani ko. Kol to dringi da message san tharo. Hana nangi phone tok chala bu tor ko no ba. Akhoi tamo gi mamang dane. Ai iga lawe ba. Hoi hoi yare. Yamo. Oh yamo. Achi lai sono je lai. Thamose. Yamo. Kana wari sa nei no. 소리 답이 홀래 야뭐 시싱지 타가브라 시싱지 타가브로 에 야다디 케노 아파버니 아이나 하디 야몽게 콜러게 콜러 시데나브네나 히닥 틸라가 콜러 피제버기 마히란 타고니다 호렌 아이 뭐 탁절로 베라 가라가니 타고니다 에 어두 탁절라가 케도로바 오 케시도로 아파비싱니 도 항호드르디 야뭐 이엔게 싱지 탁절라가 아이 뭐 호렌 바론 골록드나 이 asibu anin ako ising thagi mo yamo hawi singje karigino do nang hathodu karigino nang ibu kawribo nong mato sunang la ko se ingna tamna thalak taba hekta nong lei nong sit purga lak padong na koirao laraga yamong na kari no bana haningi bo kaisu nong ai bo paudi oro moi hairo yamo ai digo ngarang na handagi khoidok si yamna sogot ba kari gi no minang khoidok sogali bo yamo ai shu yamo gi motok tamdana maning gi leri be ingkhol do ning thijana saman koidana ngak tana mairen thaba hore hojik 세봇 마판 사거더러분 가자르 타리바 마닝기 톱타리바 상고이두다 나나오는 한 마케 쟁곰 훈메도 쟁곰도 마또온도 스마이네 샤라가 사틴 마짜 칼레오레 하잉 학지디 아빡 사틴 칼라니 하직디 얌피 호리 항고이기 사틴도 마이나 레호 거리는 항고이 사틴 나이지보 하이마 여봉 하이나버니 남비 랑강다가 종컷바 스마이나 machin tumuga smaine phanmado adu hangoi satin haina bane ito mi ne ngangna da balon yam ngangida mi ne taraga natei chada ba yare semo to si je jengum jonge sebot pandore gajar phukpa ya hore hangamula phoibe yare hawai thrak so inu holi belam pakto loi nama hoji maru changba hore yamo nanaro pamjabung khaknei khuigia Hawaii truck si maru asang baji patara ko erga mana masin tilo nakupi adugane Hawaii truck ki to lawa maku no budu khara haperga tak oti asang budu tawraga shaita oiba chmani chingkhalaga as yare as makhut ne phai khangde phate khade loi chupsandana kari gino banang sela tamido adu tamgena tawiro somda mi nga tang wari sanabada 만함 따디 오 거기 야몽네 ngondo waro birisidi wari sanabada ina thugai sinine nahawaidi wari sanana banu pidu oirangna bohanabada itono wagi besingdudi yamungno loi kau ki be waro as adugi wana tik ai ke do bai kau doino nang nei bo angau bo semdan koi khar kan ha album naminena sin number 1 take number 1 sin number 2 take number 2 na nangna angau paisan ki meam do ai kau winning bro ai karim to kau janati ai karim to kau janati anga ofisan gi bedro o anga ofisa ki beduno ne ngasi wari sana phangi do yabunu wari sana phangi do anga ofisa gi beduna magi a mako koina banung sina baji phangkan dadi ito bu kau thorei ni ito na numitu de tharoi mathundu ka amdradi tharoi mathundu thangna chabat ka mathundu i thoidena mathun i thokbo tharoi do supade na tro numitu de thengna rubade na tro nung sina gri do mi jing ge sidani ni moi gi nung sina ba thungnar kan da loin kawe den taibang mi oi ba je ma sa gi oi jaba bu phangadi ba loi ne kaw ba jani sidane ba ina ito na ba ko sidane ina nung si ba je yare to yare phagi do ni se nang ne ngon da tam ge nang sai di harau cheluk du kari wa no am ta hero adu haira di phaidane amo sumai to bani
ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨꯗꯅꯦ ꯁꯝꯕꯟ ꯈꯖꯤꯛꯇꯪ ꯅꯦꯝꯕ ꯖꯒꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯥꯟꯖꯜꯂꯒ ꯑꯁ ꯑꯩꯈꯣꯏꯒꯤ ꯇꯥ ꯏꯇꯣꯆꯥ ꯍꯣꯏꯒꯤꯅꯦ ꯑꯗꯒꯤꯗꯤ ꯇꯥ ꯅꯤꯡꯊꯧꯔꯦꯟ ꯍꯣꯏꯒꯤꯅꯦ ꯑꯁ ꯑꯗꯒꯤꯗꯤ ꯇꯥ ꯄ꯭ꯔꯦꯝꯖꯤꯠ ꯍꯣꯏꯒꯤꯅꯦ ꯑꯁ ꯃꯣꯏꯒꯤ ꯁꯟ ꯂꯩꯕꯉꯩꯗꯣ ꯂꯣꯏꯅ ꯅꯥꯟꯊꯣꯔꯛꯑꯒ ꯍꯦꯛꯇ ꯅꯅꯥꯎꯒꯤ ꯏꯪꯈꯣꯜꯗꯨꯗ ꯆꯪꯉꯒ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯂꯣꯏꯅ ꯆꯥꯔꯝꯕꯩ ꯋꯥꯅꯤꯗ ꯃꯗꯩꯗꯤ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯃꯣꯏꯅ ꯆꯥꯏꯗꯣ ꯐꯅꯌꯥꯝ ꯌꯥꯝꯃꯦꯕ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯃꯣꯏꯅ ꯆꯥꯔꯝꯕꯗꯣ ꯂꯧ ꯐꯩꯗꯣꯝꯃꯨꯛꯒꯤ ꯆꯥꯡ ꯆꯥꯔꯝꯃꯦꯕ ꯃꯗꯒꯤꯗꯤ ꯅꯥꯀꯟꯗꯨꯗ ꯍꯧꯕ ꯑꯩꯒꯤ ꯍꯪꯒꯥꯝ ꯂꯦꯛ 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 ꯂꯥꯎꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯕꯤ ꯃꯇꯨꯝ ꯀꯟ ꯂꯥꯎꯅ ꯇꯥꯔꯕꯁꯤꯡꯗꯣ ꯁꯦꯔꯧ 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 ꯂꯣꯏ ꯆꯥꯊꯣꯛꯑꯝꯕꯅꯦꯕ ꯃꯗꯩꯗꯤ ꯑꯩꯁꯦ ꯃꯈꯣꯟ ꯑꯃ ꯇꯧꯏꯗ ꯀꯩꯅꯣꯝꯃ ꯇꯧꯏꯗ ꯃꯅꯤꯡꯁꯦ ꯐꯥꯎ ꯍꯧꯒꯠꯂꯦ ꯃꯗꯒꯤꯗꯤ ꯑꯩꯅ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯟꯁꯤꯡꯗꯣ ꯑꯩꯅ ꯑꯔꯨꯕꯤ 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 ꯑꯔꯥꯡꯕꯤ 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 ꯃꯄꯨ ꯁꯥꯔꯒ ꯑꯩꯅ ꯇꯞꯅ ꯆꯥꯎ 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 ꯆꯥꯗꯅꯁꯨ ꯂꯣꯏꯔꯕꯅꯤ ꯀꯩꯗꯧꯔꯨꯅꯦꯅ ꯑꯩꯅ ꯄꯤꯖꯔꯦ ꯃꯅꯥꯁꯤꯡꯗꯣ ꯁꯨꯝ ꯄꯤꯖꯔꯦ ꯂꯥ 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 ꯊꯦꯝꯃꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗꯨ ꯄꯨꯊꯣꯛꯑꯒ ꯃꯉꯛ ꯁꯝꯗꯨꯗ ꯊꯧꯔꯤ ꯍꯨꯛꯆꯜꯂꯒ ꯁꯪꯒꯣꯏꯗꯨꯗ ꯍꯧꯖꯤꯛ ꯑꯩꯅ ꯁꯟ 14 15ꯗꯣ ꯄꯨꯂꯞ ꯐꯥꯖꯜꯂꯒ ꯊꯝꯍꯧꯔꯦ ꯃꯍꯥꯔꯥꯖꯥ ꯖꯟꯃꯦꯖꯣꯏ ꯑꯁ ꯂꯣꯏꯍꯧꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯄꯨ ꯂꯥꯛꯑꯒꯀꯣ ꯍꯧꯖꯤꯛ ꯇꯥꯏꯇꯣꯆꯥ ꯍꯣꯏ ꯇꯥ ꯄ꯭ꯔꯦꯝꯖꯤꯠ ꯍꯣꯏ ꯑꯁ ꯃꯣꯏ ꯂꯥꯛꯑꯅꯦꯕ ꯃꯗꯨ ꯂꯥꯛꯄꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅꯕ ꯑꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯣꯏ ꯂꯥꯛꯑ ꯀꯩꯗꯧꯗꯣꯔꯤꯕ ꯃꯣꯏ ꯂꯥꯛꯑ ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯗꯣꯏꯗꯨꯕꯣ ꯑꯁ ꯌꯥꯃꯨ ꯅꯪꯁꯦ ꯄꯪꯒ꯭ꯔꯦꯍꯦ ꯑꯩꯅꯅꯦ ꯃꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯇꯣ ꯁꯤꯗꯒꯤꯅ ꯁꯤꯡꯒꯩꯁꯤ ꯆꯥꯈ꯭ꯔꯦ ꯁꯤꯗꯩꯅ ꯁꯤꯡꯒꯩꯁꯤ ꯆꯥꯈ꯭ꯔꯦ ꯃꯁꯤꯒꯤꯅꯦ ꯍꯋꯥꯏꯁꯤ ꯌꯣꯟꯕ ꯃꯇꯝꯗ ꯂꯨꯄꯥ 8,000 ꯀꯣꯕꯤꯁꯤ ꯌꯣꯟꯕ ꯃꯇꯝꯗ ꯂꯨꯄꯥ 10,010 ꯍꯋꯥꯏ ꯃꯨꯕꯤ ꯐꯩꯗꯣꯝ 10ꯁꯤꯒꯤ ꯌꯣꯟꯕꯗ ꯂꯨꯄꯥ 35,000 ꯃꯗꯨ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯇꯧꯔꯦ ꯁꯟꯁꯤꯡꯗꯣ ꯑꯩꯅ ꯁꯦꯟꯇꯦꯛ ꯂꯧꯒꯗꯣꯔꯤꯕ ꯃꯣꯏꯅꯕꯨ ꯄꯤꯔꯛꯀꯗ꯭ꯔꯅꯦ ꯌꯥꯃꯣ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯅꯅꯥꯎ ꯑꯩꯅ ꯇꯧꯒꯗꯕ ꯑꯃ ꯂꯩ ꯀꯔꯤꯃꯨꯛ ꯇꯧꯗꯣꯏꯕ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯁꯟ ꯄꯤꯔꯣꯏꯅ ꯑꯩꯅ ꯊꯝꯅꯤ ꯁꯟꯗꯨ ꯅꯪꯅ ꯐꯥꯖꯜꯂ ꯊꯝꯅꯤ ꯃꯆꯤꯟꯖꯥꯛꯇꯤ ꯀꯅꯥ ꯄꯤꯖꯗꯣꯔꯤ ꯌꯥꯃꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯅꯅꯥꯎꯒꯤ ꯂꯩꯔꯤꯕ ꯀꯣꯕꯤ ꯃꯅꯥ ꯃꯌꯥꯝꯗꯣ ꯃꯈꯣꯛꯇꯨ ꯊꯠꯂ ꯄꯤꯖꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯅꯤ ꯁꯟꯁꯤꯡꯗꯨꯒꯤ ꯃꯐꯥꯏꯒꯟꯗꯨꯗꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯀꯣꯏ ꯀꯛꯅꯕ ꯈꯨꯔꯗꯣ ꯃꯗꯨꯅ ꯐꯥꯟꯗꯣꯛꯀꯗꯣꯔꯤꯕꯅꯤ ꯑꯩꯅ ꯔꯥꯎꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕ ꯅꯪꯗꯤ ꯌꯥꯃꯣ ꯐꯖꯅ ꯁꯟꯗꯨꯒꯤ ꯃꯐꯩꯒꯟꯗꯣ ꯑꯩꯅ ꯈꯨꯔꯅ ꯐꯥꯟꯗꯣꯛꯑꯒ ꯉꯧꯍꯜꯂ ꯊꯝꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯂꯨꯄꯥ 120 ꯄꯤꯕ ꯔꯪ ꯑꯃꯨꯕ ꯑꯃ ꯂꯩꯔꯦꯗꯅ ꯏꯇꯣꯆꯥꯒꯤ ꯁꯟꯗꯨꯗꯅ ꯑꯩꯅ ꯏꯇꯣꯆꯥ ꯂꯣꯏꯅ ꯊꯥꯅꯤ ꯁꯟꯗꯨꯒꯤ ꯃꯐꯩꯒꯟꯗ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯁꯟꯗꯨꯅꯅꯦ ꯑꯩꯅꯅꯦ ꯄ꯭ꯔꯦꯝꯖꯤꯠ ꯁꯟꯗꯨ ꯂꯣꯏ ꯊꯥꯅꯤ ꯁꯣꯝꯗ ꯂꯩꯔꯤꯕꯗꯨ ꯅꯤꯡꯊꯧꯔꯦꯟꯒꯤꯗꯨꯅ ꯅꯤꯡꯊꯧꯔꯦꯟ ꯂꯣꯏ ꯊꯥꯅꯤ ꯑꯗꯨꯒ ꯁꯟꯁꯤꯡꯗꯣ ꯊꯣꯡꯒꯥꯟꯗ ꯄꯨꯂꯞ ꯍꯣꯏꯗꯣꯏꯔꯒ ꯑꯩꯅ ꯆꯩꯅ ꯁꯦꯠ ꯀꯜꯂꯒ ꯊꯥꯗꯣꯛꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯕ ꯌꯥꯃꯣ ꯃꯥꯡꯕꯒꯤ ꯃꯥꯡꯖꯔꯁꯅꯨ ꯁꯟꯗꯨꯒꯤ ꯐꯥꯟꯗꯣꯛꯈꯤꯕꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅꯗꯤ ꯃꯇꯨ ꯍꯧꯔꯣꯏ ꯑꯩꯅ ꯊꯥꯈꯤꯕ ꯔꯪ ꯑꯗꯨꯁꯨ ꯀꯣꯛꯄꯒꯤ ꯋꯥ ꯂꯩꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯄꯨꯗꯨ ꯁꯟꯗꯨꯒ ꯃꯄꯨꯗꯨꯒ ꯃꯃꯤꯡ ꯃꯥꯟꯅꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯁꯨꯅꯦ ꯐꯖꯅ ꯍꯥꯏꯅꯧꯁꯦ ꯌꯥꯃꯣ ꯅꯪꯅ ꯈꯪꯗ꯭ꯔꯤꯌꯦ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯆꯪꯉꯤꯕ ꯃꯇꯝ ꯏꯁꯤꯡ ꯆꯥꯏꯕ ꯃꯗꯨ ꯍꯧꯔꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯀꯣꯕꯤ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯀꯣꯕꯤ ꯃꯅꯥ ꯑꯃ ꯆꯣꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯌꯥꯃꯣꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯪꯒꯅꯨ ꯌꯥꯃꯨꯡꯁꯨ ꯊꯥꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯃꯨꯡꯒꯤꯗꯤ ꯁꯟꯅ ꯆꯥꯗꯕꯅꯤꯅ ꯀꯔꯤꯝ ꯈꯪꯉꯣꯏꯕ ꯏꯇꯣ ꯁꯟ ꯂꯣꯔꯤꯕ ꯃꯄꯨꯁꯤꯡꯁꯤ ꯁꯪꯒꯣꯝ ꯆꯥꯅꯤ ꯁꯟ ꯌꯣꯜꯂꯒ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯟꯒꯤꯗꯃꯛꯇ ꯁꯖꯤꯛ ꯐꯥꯜꯂꯒ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯥꯔꯨꯔꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯥꯔꯨꯔꯣ ꯁꯤꯅꯤ ꯃꯗꯨꯒꯤ ꯁꯟ ꯈꯨꯂꯣꯏꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ ꯑꯁꯦꯡꯕꯕꯨꯗꯤ ꯐꯥꯖꯜꯂꯒ ꯐꯖꯅ ꯇꯦꯛꯆꯥꯛ ꯂꯧꯒꯗꯕ ꯑꯗꯣ ꯌꯥꯔꯦꯁꯦ ꯑꯗꯨ ꯋꯥꯗꯣ ꯇꯣ ꯌꯥꯔꯤꯉꯩ ꯃꯊꯪꯗ ꯊꯥꯗꯣꯔꯛꯇꯅꯕ ꯈꯔ ꯐꯖꯅ ꯍꯥꯏꯈꯣ ꯃꯊꯪ ꯊꯥꯗꯣꯔꯛꯑꯗꯤ ꯄꯩꯁꯥ ꯇꯤꯡꯅꯤ ꯍꯥꯏꯌꯣ ꯃꯤꯒ ꯑꯣꯟꯁꯟꯅꯔꯒ ꯌꯥꯝ ꯈꯠꯅꯔꯨꯅꯨꯗ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯐꯖꯕ ꯀꯣꯕꯤꯁꯤꯡꯁꯦ ꯈꯔ ꯂꯦꯟꯃꯤꯟꯅꯁꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯨꯒ ꯍꯪꯒꯥꯝ ꯄꯦꯔꯦ ꯑꯗꯨꯒꯅꯦ ꯀꯣꯕꯤ ꯂꯩ ꯑꯗꯨꯒ ꯁꯪꯒꯣꯏꯗꯒꯤ ꯀꯣꯏꯂꯔ ꯃꯔꯨꯝ ꯈꯔ ꯑꯩꯅ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒ ꯊꯝꯕ ꯂꯩ ꯑꯗꯨꯅꯦ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯑꯍꯦꯛꯄ ꯈꯔꯁꯨ ꯂꯩ ꯍꯧꯖꯤꯛ ꯈꯔ ꯑꯃꯁꯨ ꯍꯦꯛꯑꯁꯤ ꯀꯩꯗꯧꯗꯣꯏꯕ ꯌꯥꯃꯣ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯁꯤ ꯍꯥꯏꯔꯣ ꯌꯥꯏꯅꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯁꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦ
ꯊꯕꯛ ꯑꯃ ꯂꯩ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯊꯕꯛ ꯑꯃ ꯂꯩ ꯂꯥꯎ ꯔꯕꯤ ꯗꯣꯛꯇꯔꯅ ꯉꯁꯤꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯔꯦ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯃꯥ ꯂꯣꯏꯁꯜꯂꯦ ꯏꯆꯦꯗꯤ ꯅꯆꯦꯁꯨ ꯂꯩꯔꯕꯅꯤ ꯂꯥꯎ ꯆꯥꯅꯕ ꯇꯧꯁꯤ ꯂꯥꯎ ꯔꯕꯤ ꯁꯔ ꯑꯩꯁꯨ ꯂꯥꯛꯄꯗ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦꯅꯦ ꯍꯣꯏ ꯁꯔ ꯑꯩꯈꯣꯏ ꯗꯤꯁꯆꯥꯔꯖ ꯇꯧꯖꯔꯦ ꯁꯔ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯔꯕꯨ ꯊꯥꯒꯠꯆꯔꯤ ꯁꯔ ꯔꯕꯤ ꯃꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯦꯃꯤ ꯐꯤꯔꯣꯜ ꯁꯥꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯐꯩ ꯏꯆꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤꯀꯣ ꯀꯔꯤꯝꯇ ꯅꯤꯡꯍꯟꯅꯒꯅꯨ ꯁꯤꯗꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯇꯝꯃꯛꯀꯗꯕꯅꯤ ꯊꯕꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯃꯁꯤ ꯅꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯒ ꯏꯃꯥ ꯌꯥꯝꯅ ꯀꯔꯤꯝꯇ ꯅꯤꯡꯍꯟꯅꯕꯤꯔꯣꯅꯨ ꯁꯤꯗꯒꯤꯗꯤ ꯈꯣꯡꯒꯨꯜ ꯇꯥꯅ ꯐꯖꯅ ꯂꯩꯕꯤꯔꯣꯀꯣ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯍꯣꯏ ꯑꯩꯈꯣꯏ ꯈꯣꯡꯒꯨꯜ ꯇꯥꯅ ꯂꯩꯖꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯔꯤ ꯐꯅꯤ ꯐꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯕꯤꯔꯣ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯌꯥꯔꯒꯗꯤ ꯑꯊꯧꯕꯗꯨ ꯑꯃꯨꯛꯇ ꯎꯅꯖꯔꯝꯒꯦꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯑꯊꯧꯕꯕꯨ ꯎꯅꯒꯦ ꯍꯥꯏꯕ ꯆꯠꯂꯝꯗꯥꯏꯗ ꯅꯍꯥꯟ ꯃꯈꯩ ꯂꯩꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯕ ꯉꯝꯗꯦ ꯉꯁꯤꯗꯤ ꯆꯠꯀꯗꯧꯔꯕꯅꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯈꯖꯤꯛꯇ ꯍꯪꯖꯔꯝꯒꯦ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯆꯪꯁꯤ ꯃꯥꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯣꯀꯞꯇ ꯄꯨꯔꯗꯧ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯥꯔꯖꯁꯦ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯃꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯪꯁꯤ ꯃꯥ ꯁꯤ ꯆꯪꯁꯤ ꯊꯧꯕ ꯑꯩꯈꯣꯏꯗ ꯆꯪꯉꯛꯀꯦ ꯁꯔ ꯁꯤꯗ ꯆꯪꯉꯛꯏꯕꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯁꯔ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯏꯇꯩꯃ ꯆꯪꯉꯛꯏ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯔꯕꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯃꯦꯃꯤ ꯅꯪꯕꯨ ꯎꯅꯅꯤꯡꯉꯤ ꯍꯥꯏ ꯁꯔ 이태임하게 이봉어ꯊꯧꯕ ꯅꯪꯕꯨ ꯀꯌꯥꯝ ꯁꯣꯛꯑꯒꯦ ꯅꯍꯥꯟꯗꯒꯤ ꯏꯇꯩꯃꯁꯨ ꯆꯪꯉꯒꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯅꯥꯎꯕꯨ ꯀꯌꯥꯝ ꯁꯣꯛꯑꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯔꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯦꯃꯤ ꯃꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯦ ꯅꯪꯒꯤ ꯏꯇꯩꯃꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯏꯇꯩꯃ ꯌꯥꯔꯦ ꯏꯇꯩꯃ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯍꯧꯅ ꯈꯪꯗꯗꯅ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣ ꯈꯔ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯑꯉꯥꯡꯁꯤꯡꯁꯤ ꯋꯥꯔꯧꯔꯅꯨꯀꯣ 이태마 아이쇼 yamna ningom드리버니 이태마 라비 메미 나쿠라니 나코이부 뽀리바 빠붕도 아두기 해 뽀미나버니 마콩 파이드노 쿠르모 호이마 그가 나차라 쿠름자리 그가 나차라 수 쿠름자리 라비 메미 그리노 놓고 있는 것이 아이기 범대 도르시고 가갈란 그래 가가나 나 코이들 란 기방학더니 그리 아이기 공바이드로 그리기 그러네 쉐 호글로 난기 가가나 북실 삐뿌리기 톡풍학더니 이사싱는 그리기 란가 도리버는 아이는 란버니 아이는 란 기바두기
이샤나 야나 피가 오샤나 아이게 제라가도 아이 롱스키 이샤 생기 본치드네 아이 어머니 이해라로이 이때마 나나 후보 묵탕강 피우 이때마 나나 후나 탁자드나 아이는 라우 콩드나 이때마 코이다 어와바 얌나 빙크레 하우직디 아이 이샤나 이랑 아이 로이 하자라바니 인스펙터 아이 부까 셴상다 부비 아이 굿 아심분드나 아이 부 서로 찍는 부비 말할래 제대로 야망이 뭐 자신을 시다 아이는 옷키마 그리수 나타발람 그러기도 막 아이는 뭐 거의부 너무 이렇게 깝탄 마용 파고 마이 타봐 야마나 복잡이 마차로 피시고 아이는 옥답이 아무리 하이도를 내가이다 이런 뻥탕나는 보나킴 아이 암나 라래 아이 이때마 너 거의 뿌려 먹다 일라 알라면 이때마 아이 그 숨성다 아이 그 숨성다 레이저 나티 아토바 그리기 나오는 그 숨성다 레이가니 토키바 토도두기드먹다 아이코이기 오이나 폴리스 리포트 비키바 레이티 사가이기 할라만싱나 폴리스 스테이션다 ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯂꯩꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ 이봉호 인스펙터 이나와 도박이 마탁다 레이바 케이스도 아이코이 한독자래 이나와 도박이 마탁다 아이코이 케이스 아마다 독자로로 hꯧ직디 사생수 아마다 소이다 ngamdabo 오이라바니나 아이코이 케이스 아마다 독자로로이 하이비리버시부 이마 아싱마니 봉호 이몽 만ung기 ngahak ningai 상다나바 하이바더니 아두가네 세 토바 나한테 이 염다 잘라가 인콜기 제상도 넣으러보니 시제 거기 인콜두기 제도니 마시제 STC에 잘라가네 이나오기 밍다 로이나 팔라바니 닝올기 포인트 라수 여러바니 아두가 모이 바봉기 마기 펑펑 토고도 아두기 포인트수 세 이나오기 밍다 로이나 팔라바니 제세 실록선비로 아이코이네 인콜가 마타 팜자드레 아이코이네 인콜 러러 아이기 탑라바 쿵강다 아이기 팜다네 아이기 봉이 빠싱나 ꯌꯨꯝ ꯑꯃ ꯁꯥꯕꯒꯤ ꯂꯝ ꯃꯇꯦꯛ ꯑꯃ ꯄꯤꯕꯤꯔꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯌꯥꯝꯕꯅ ꯊꯝꯂꯝꯕ ꯅꯆꯥꯅꯨꯄꯥꯁꯤꯒ ꯅꯆꯥꯅꯨꯄꯤꯁꯤꯒ ꯄꯨꯔꯒ ꯆꯠꯆꯔꯛꯀꯦ ꯃꯐꯝ ꯑꯗꯨꯗꯅꯦ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯔꯨꯔꯒꯦ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯟꯕꯤꯌꯨ ꯑꯗꯨꯒꯅꯦ ꯅꯌꯥꯝꯕꯅ ꯁꯥꯔꯝꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯁꯦ ꯃꯁꯤꯇꯪꯗꯤ ꯅꯪ ꯈꯔ ꯁꯤꯗꯣꯛꯇꯅꯅꯦ ꯅꯈꯣꯏ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ 이때마 나라오부 ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ 이때마 ꯑꯩ ꯂꯟꯊꯨꯝ ꯀꯔꯤꯃꯇ ꯄꯥꯝꯗꯦ 이때마 나라오부 ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ 이때마 이때마ꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ 이때마 ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ 이때마 ꯑꯩ ꯁꯤꯒꯤ ꯂꯟꯊꯨꯝꯁꯨ ꯄꯥꯝꯗꯦ 이때마 ꯑꯩꯅ ꯇꯧꯈꯤꯕꯒꯤ ꯆꯩꯔꯥꯛ ꯑꯩ ꯑꯗꯨꯃꯛ ꯐꯪꯖꯒꯦ 나라오부 ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ रवि 이때마ꯁꯦ ꯅꯈꯣꯏ ꯈꯔ ꯈꯥꯝꯃꯣ बेबी से 이때부터 너희 그라 하요 세 아이 런tum 밤데 아이부 너희나 묵던 각비요 아토바 마탐시 탱그레 거의
ꯌꯥꯝ ꯂꯥꯞꯅ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯂꯥꯟꯈꯤꯕ ꯅꯆꯥꯅꯨꯄꯤꯅ ꯂꯥꯟꯈꯤꯕ ꯃꯗꯨ ꯃꯌꯥꯝꯗꯣ ꯅꯪꯅ ꯈꯔ ꯉꯥꯛꯄꯤꯌꯨꯀꯣ 이봉호 인스펙터 ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯕꯗꯤ 이나와 더욱이 ꯃꯊꯛꯇ ꯂꯩꯕ ꯒꯦꯁꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯛꯊꯠꯄꯤꯌꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯒꯦꯀꯣ ꯂꯥꯎ ꯆꯠꯁꯤꯂꯣ ꯏꯇꯩꯃ ꯏꯇꯩꯃ ꯔꯕꯤ ꯃꯦꯃꯤ ꯑꯩ ꯏꯪꯈꯣꯜ ꯄꯥꯝꯗꯤꯌꯦ ꯏꯪꯈꯣꯜꯁꯤꯗꯒꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦ ꯏꯇꯩꯃ ꯑꯗꯨ ꯀꯟꯕ ꯆꯩꯅꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯅꯨ ꯏꯇꯩꯃ ꯑꯃꯨꯛꯇꯗꯤ ꯉꯥꯏꯕꯤꯈꯨ ꯀꯩꯗꯧꯕꯒꯦ ꯏꯇꯩꯃ ꯏꯇꯩꯃ lakle lakle inspector tayay 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 lakle 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 inspector tayay 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 uthanaba Kanbinaba. Thank you, sir. Welcome. Siri Siri Garuchandraya Nama. Siri Thanokjam Barajau Singhana. Mahaki nungsijaraba imung manung amadi sagai nate khwai punamapu haukiba tangni pan tha taret English singani kungamathoi ingagi kungama panipan sagol senubit asida taibang pan thadoktuna isorgi khuyada tinkhre lakliba tang 12 thoi tha taret English singani kungamathoi ingen genini panba